Manipur gi rang asada lanjenarek singi damak Central Leingakna Akaknaba program amadi policy Chathari Hairibadu Meeyamda Khanghanfam thoi haina Federation of Haumina Fongdorakli ngasi Federation of Haumina tharakiba Cherolamada Manipur thugaina basiliba kuki mifatta kharagi ka henba thabakna state asada misi mina kaya thokhankhre mayum makai kaya mai thabikre midai khaktada natana topo furup singi mung kaya dasu seitheng asi fanglibani jahi ani makhai faraba fauba Central Leingakna lanjenarakiba ibung singi Akaknaba thabak amata paikhataba haibasi India ki citizen amada tawfam thokpra haina khanglakli lanjenarakiba singi marakta miyoi kaya ama matomta sizaba yaukre kaya amana wakhalgi lainadagi lekidaba yaukre Central Leingakna matang chana Akaknaba thaushilama paikhattabadagi thaudok asi thokhanbani leikidraba sing adugi damakta Central Leingakna kari thabak lokhat khrabage kari gumba irang asi India ki atai state ta thoklamba tarabadi asumna tawramloi Central Leingak ki thawong asidi lamdam asida leiriba miyam asi India ki citizen amoina ubangamde haibani kari gumba makata na Akaknaba thausilama Central Leingakna puthokpa ngamdragadi malem gi miyam khangna haifam thoi aduna trabadi aikoi India ki citizen amo oibaki wakalon faurok taba yai athubada lanjenarakiba singi Akaknaba thabak pangthokpa adu Manipur miyam na ngairi haina cherola sida palakle